ꯂꯩꯕ ꯑꯕꯤꯖꯤꯠꯅꯤ ꯃꯆꯟꯅ ꯍꯥꯏꯔꯤꯗꯨ ꯁꯥꯎꯕꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯉꯥꯡꯅ ꯍꯥꯏꯔꯕꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯊꯑꯣꯏꯅ ꯑꯗꯨꯝ ꯂꯛꯅꯔꯛꯏ ꯐꯪꯗ꯭ꯔꯦꯅ ꯑꯝꯇ ꯊꯤꯕꯤꯕ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩꯒꯤꯔꯥ ꯅꯠꯇꯦꯀꯣ ꯏꯃꯥ ꯍꯣꯏꯒꯤꯅꯤ ꯅꯨꯄꯤ ꯅꯍꯥ ꯀꯣꯏꯗꯧ ꯃꯇꯝꯗꯅ ꯂꯦꯝꯊꯣꯛꯇꯅ ꯂꯩꯔꯨꯔꯒ ꯑꯌꯥ ꯗꯥꯝꯆꯥ ꯅꯪ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯗꯕ꯭ꯔꯣ ꯀꯣꯏꯗꯦ ꯃꯤ ꯁꯦꯟꯇꯣꯝꯕꯤ ꯑꯗꯨꯗꯤ ꯗꯥꯝꯆꯥ ꯅꯪ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯂꯅꯤ ꯑꯦ ꯀꯩꯒꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯗꯥꯝꯆꯥ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯐꯥꯎ ꯗꯥꯝꯆꯥꯅ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯂꯅꯤ ꯍꯥꯏꯕ ꯕꯕꯥꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯁ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝ ꯂꯨꯔꯤꯅꯦ ꯑꯗꯨꯗꯤ ꯑꯝꯇ ꯂꯥꯏꯍꯜꯂꯣ ꯂꯨꯔꯦꯅ ꯈꯜꯂꯗꯤ ꯑꯗꯨꯝ ꯂꯨꯗꯅ ꯂꯩꯔꯅꯤ ꯂꯥꯏꯍꯟꯕ ꯇꯝꯃꯣ ꯑꯔꯤꯕ ꯏꯆꯟꯇꯣꯝꯕꯤ ꯅꯪꯒꯤ ꯑꯔꯤꯕ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯀꯅꯨ ꯗꯥꯝꯆꯥ ꯈꯣꯏꯗꯧ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯂꯦ ꯃꯥꯌꯥ ꯅꯣꯛꯇꯨꯅ ꯑꯣ ꯗꯥꯝꯆꯥ ꯁꯥꯎꯒꯠꯇꯅꯕ ꯈꯔ ꯍꯣꯠꯅꯧ ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯒꯤ ꯈꯣꯡꯖꯪꯁꯦ ꯀꯟꯁꯤꯜꯂꯛꯀꯗꯧꯕ ꯃꯥꯜꯂꯦ ꯑꯁ ꯌꯥꯔꯦ ꯌꯥꯔꯦ ꯑꯝꯇ ꯊꯣꯛꯄꯤꯈ꯭ꯔꯣ ꯑꯩ ꯀꯥꯁꯤꯗꯒꯤ ꯑꯦ ꯑꯩꯅ ꯌꯥꯝꯅ ꯂꯩꯖꯅꯤꯡꯕꯒ ꯇꯥꯍꯜꯂꯦ ꯂꯩꯕꯤꯔꯣꯏꯌꯦ ꯏꯃꯥꯅ ꯗꯥꯝꯆꯥ ꯍꯜꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧ ꯍꯥꯏꯔꯝꯕꯅꯤ ꯑꯩ ꯆꯠꯂꯦ ꯑꯦꯟꯁꯥꯡ ꯁꯦꯝꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯏꯆꯟꯇꯣꯝꯕꯤ ꯉꯁꯤꯗꯤ ꯅꯪꯅ ꯈꯔ ꯊꯣꯡꯕꯤꯔꯣ ꯅꯪꯁꯨ ꯀꯣꯂꯦꯖ ꯆꯠꯄꯁꯨ ꯅꯠꯇꯦ ꯅꯪꯅ ꯊꯣꯡꯕ ꯌꯥꯔꯦ ꯀꯩꯅꯣ ꯗꯥꯝꯆꯥ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯔꯝ ꯃꯣꯛꯄꯅꯤꯗ ꯃꯣꯛꯂꯛꯀꯅꯨ ꯃꯣꯛꯂꯛꯑꯗꯤ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯅꯤꯡꯉꯛꯀꯅꯤ ꯑꯗꯨꯅ ꯃꯣꯛꯇ꯭ꯔꯤꯅꯦ ꯍꯥꯏꯔꯝꯗꯨꯅ ꯑꯕꯤꯖꯤꯠꯀꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯕꯤꯖꯤꯠ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯩꯍꯧꯏ ꯐꯠꯇꯒꯤ ꯂꯧꯁꯤꯡ ꯄꯨꯊꯣꯛꯄꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯉꯁꯤꯁꯨ ꯃꯥꯒꯤ ꯐꯠꯇ ꯂꯧꯁꯤꯡ ꯄꯨꯊꯣꯛꯂꯤ ꯃꯥꯂꯪꯕꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯏꯆꯦ ꯂꯩꯅꯝꯕꯤ ꯂꯩꯅꯝꯕꯤꯁꯨ ꯏꯃꯨꯡꯗ ꯂꯩꯕꯅ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯑꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯨ ꯂꯥꯛꯑꯣ ꯆꯪꯉꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯏꯆꯦ ꯑꯩ ꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯏꯆꯦꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯦ ꯈꯪꯁꯤꯟꯅꯗꯕꯒ ꯇꯧꯔꯅꯨ ꯅꯆꯥꯅꯨꯄꯥ ꯂꯩꯇ꯭ꯔꯣ ꯅꯆꯥꯅꯨꯄꯥ ꯀꯧꯊꯣꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯩꯅꯝꯕꯤ ꯉꯛꯅ ꯏꯆꯥꯅꯨꯄꯥꯒꯗꯤ ꯀꯔꯤ ꯋꯥꯔꯤ ꯏꯆꯥꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯗꯨ ꯃꯃꯥ ꯑꯩꯉꯣꯟꯗꯗꯤ ꯈꯪꯍꯟꯕ ꯌꯥꯗꯕ꯭ꯔꯣ ꯏꯆꯦꯅ ꯌꯥꯝ ꯈꯪꯅꯤꯡꯂꯕꯅꯤꯅ ꯍꯥꯏꯔꯒꯦ ꯅꯪꯒꯤ ꯅꯆꯥꯅ ꯑꯩꯒꯤ ꯏꯃꯨꯡ ꯁꯅꯔꯦꯝꯕꯤꯕꯨ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯐꯥꯅꯕ ꯇꯧꯔꯤꯕꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯅꯈꯣꯏ ꯏꯃꯨꯡ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯑꯩ ꯋꯥꯁꯦ ꯍꯥꯏꯅꯤꯡꯗꯕꯅꯤ ꯑꯉꯥꯡ ꯃꯁꯦꯜ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯔꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯁꯤꯗꯤ ꯂꯩꯀꯥꯏ ꯋꯥꯡꯕ ꯂꯥꯜꯂꯦ ꯂꯩꯅꯝꯕꯤꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯣꯏꯔꯗꯤ ꯍꯥꯏꯅꯔꯒꯨꯝꯁꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯑꯗꯨ ꯈꯪꯅꯖꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯥꯂꯪꯕꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯩꯅꯁꯨ ꯁꯨꯛꯌꯥ ꯌꯥꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯗꯣ ꯀꯧꯊꯣꯔꯛꯎ ꯋꯥꯔꯤꯁꯦ ꯂꯩꯀꯥꯏ ꯇꯥꯅ ꯁꯥꯟꯅꯁꯤ ꯑꯩꯅ ꯆꯨꯝꯕ꯭ꯔꯥ ꯅꯆꯥꯅ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯪꯂꯁꯤ ꯂꯩꯅꯝꯕꯤꯗꯤ ꯃꯆꯥꯕꯨ ꯃꯔꯥꯟ ꯁꯤꯕꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯛꯇꯦ ꯀꯣꯡꯊꯣꯡꯂꯣꯝꯗꯒꯤ ꯑꯖꯤꯠꯀ ꯃꯥꯂꯪꯕꯒꯁꯨ ꯆꯪꯂꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯎꯕꯗ ꯃꯥꯂꯪꯕ ꯃꯌꯨꯝꯗ ꯆꯪꯅꯤꯡꯗ꯭ꯔꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯅꯤ ꯈꯟꯕꯗ ꯑꯖꯤꯠꯅ ꯚꯥꯏ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯍꯥꯃꯩ ꯃꯆꯥ ꯃꯃꯨꯛ ꯇꯤꯟꯅꯕ ꯌꯥꯗꯕꯁꯦ ꯅꯣꯏꯗ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ ꯃꯥꯂꯪꯕꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯁꯅꯥꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯍꯥꯏꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯍꯥꯟꯁꯨ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯦꯡꯅꯕꯗ ꯍꯥꯏꯔꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯖꯤꯠꯅ ꯉꯥꯏꯈꯣ ꯆꯪꯂꯒꯨꯝꯁꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯦ ꯃꯑꯣꯡꯁꯦ ꯑꯗꯨꯒ ꯆꯪꯂꯁꯨ ꯆꯪꯁꯦ ꯃꯥꯂꯪꯕꯅ ꯍꯣꯏ ꯚꯥꯏ ꯃꯈꯣꯏ ꯑꯅꯤ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯆꯪꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯇꯝꯂꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯝꯃꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯏꯆꯦ ꯍꯣꯏꯅ ꯈꯜꯂꯤꯕꯁꯦ ꯑꯩꯒꯤ ꯏꯃꯧꯕꯨ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝ ꯈꯟꯕ ꯑꯩꯒꯤ ꯏꯃꯧꯗꯤ ꯅꯈꯣꯏꯒ ꯂꯝꯕꯥ ꯄꯥꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯆꯦ ꯅꯆꯥꯅꯨꯄꯥꯗꯣ ꯈꯔ ꯁꯦꯟꯅꯧ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯁꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯅ ꯇꯥꯗ ꯈꯣꯏ ꯏꯅ ꯃꯈꯣꯏꯗ ꯇꯝꯂꯛꯄꯗꯤ ꯌꯥꯔꯣꯏ ꯃꯈꯣꯏ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤ ꯑꯩ ꯇꯁꯦꯡꯅ ꯅꯈꯣꯏꯒ ꯃꯔꯤ ꯊꯝꯕ ꯄꯥꯝꯗꯦ ꯑꯉꯥꯡ ꯃꯁꯦꯜ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯔꯤꯕꯣꯏ ꯅꯤꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜꯁꯤꯗꯤ ꯑꯉꯛꯄꯅꯤ ꯐꯔꯦ ꯏꯆꯦ ꯑꯩ ꯌꯧꯔꯒꯦ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ
ꯃꯇꯨꯡꯗ ꯅꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯄꯥꯎ ꯑꯃ ꯍꯦꯛ ꯇꯥꯍꯜꯂꯛꯄꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯒꯗꯕꯅꯤ, ꯍꯥꯟꯅꯁꯨ ꯈꯪꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯔꯝꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯃꯆꯤꯟ ꯄꯦꯟꯅ ꯍꯥꯏꯔꯝꯂꯕ ꯀꯧꯕꯅ ꯃꯣꯃꯣꯟꯀꯁꯨ ꯅꯣꯛꯇꯨꯅ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯑꯄꯪꯕꯒꯤ ꯍꯧꯅꯕꯤ ꯃꯥꯅ ꯉꯥꯡꯕꯗ ꯆꯨꯝꯃꯦ ꯈꯟꯖꯕꯤ, ꯃꯤꯒꯤ ꯈꯪꯗꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯐꯠꯇꯕ ꯄꯨꯝꯕ ꯍꯥꯏꯗꯣꯛꯂꯝꯕ ꯃꯇꯨꯡꯗ ꯃꯇꯣꯝꯇꯁꯨ ꯈꯜꯂꯤ, ꯑꯩꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯨ ꯈꯪꯂꯝꯒꯗ꯭ꯔꯅꯦ? ꯑꯩꯈꯣꯏ ꯇꯥꯗ ꯈꯣꯏ ꯏꯅꯝꯃ ꯍꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯝꯂꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣ? ꯍꯣꯏꯗ, ꯀꯩꯗꯧꯖꯔꯨꯅꯦꯒꯦ ꯍꯥꯏꯒꯦ, ꯃꯈꯣꯏꯗ ꯁꯅꯥꯔꯦꯝꯕꯤ ꯄꯤꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯈꯤꯗꯕꯒꯨꯝ ꯑꯩꯅꯁꯨ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯃꯇꯝ ꯄꯨꯝꯕꯗ ꯊꯨꯡꯍꯜꯂꯣꯏ꯫ ꯑꯖꯤꯠꯀ ꯃꯥꯂꯪꯕꯒꯁꯨ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯊꯗꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯅꯝꯕꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯕꯗ ꯅꯤꯡꯊꯝꯊꯥꯗ ꯍꯨꯃꯥꯡꯅ ꯏꯔꯨ ꯂꯨꯖꯔꯦ ꯃꯥꯂꯪꯕꯗꯨ꯫ ꯃꯥꯌꯣꯜ ꯁꯅꯥꯒ ꯁꯅꯥꯔꯦꯝꯕꯤꯒ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯂꯤ꯫ ꯁꯅꯥꯔꯦꯝꯕꯤꯅ, ꯃꯥꯌꯣꯜ, ꯑꯩꯈꯣꯏꯅꯦꯗꯣ ꯅꯍꯥꯟ ꯅꯣꯡꯃ ꯇꯥꯇꯣꯟꯒ ꯊꯦꯡꯅꯩ ꯍꯥꯏꯌꯦ, ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯛꯄꯒꯤ ꯇꯥꯇꯣꯟꯅ ꯕꯣꯏꯅꯥꯎꯗꯣ ꯐꯨꯕꯤꯔꯦ꯫ ꯑꯩꯗꯤ ꯑꯩꯈꯣꯏꯅꯦꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯄꯦꯟꯗꯦ꯫ ꯃꯥꯌꯣꯜ ꯁꯅꯥꯅ, ꯀꯩꯁꯨ ꯈꯟꯗꯦꯗ ꯁꯅꯥ, ꯉꯁꯥꯏꯗꯤ ꯏꯅꯦꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯦ, ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ? ꯀꯩ ꯋꯥꯅꯣ? ꯁꯅꯥ, ꯅꯪ ꯑꯩꯈꯣꯏ ꯇꯥꯇꯣꯟꯒꯤ ꯋꯥꯈꯜꯁꯤ ꯈꯟꯗꯕꯅ ꯐꯔꯅꯤꯗ꯫ ꯑꯩꯈꯣꯏ ꯇꯥꯇꯣꯟꯗꯨꯁꯨ ꯏꯃꯥꯅ ꯌꯥꯝꯅ ꯉꯥꯡꯂꯦ꯫ ꯇꯥꯇꯣꯟꯗꯣ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯈꯤꯗꯦ, ꯇꯥꯇꯣꯟ ꯑꯖꯤꯠꯀ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯦ꯫ ꯁꯅꯥꯔꯦꯝꯕꯤꯗꯨ ꯃꯇꯣꯝꯇ ꯏꯀꯥꯏꯖꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯃꯥꯌꯣꯜ ꯁꯅꯥꯅ, ꯁꯅꯥ, ꯑꯩꯅ ꯋꯥꯁꯦ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯕꯅꯤ, ꯅꯪꯗꯤ ꯑꯩꯒꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ, ꯅꯪꯒꯤ ꯋꯥꯈꯜ ꯑꯩꯅ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯏꯅꯦꯒꯤ ꯋꯥꯍꯩꯗꯣ ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔꯗꯤ ꯋꯥꯔꯧꯏ꯫ ꯁꯅꯥꯔꯦꯝꯕꯤ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ, ꯃꯥꯌꯣꯜ, ꯑꯇꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯅꯪꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯈꯪꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯃꯤ ꯑꯇꯩꯅꯗꯤ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ? ꯃꯥꯌꯣꯜ ꯁꯅꯥꯅ, ꯈꯪꯗꯕꯅꯗꯤ ꯈꯪꯉꯦ, ꯑꯗꯨꯕꯨ ꯍꯥꯏꯕꯨ ꯀꯔꯤꯅꯣ ꯃꯥꯌꯣꯜ? ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯣ? ꯇꯥꯇꯣꯟꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯁꯦ ꯉꯁꯤ ꯉꯔꯥꯡꯇꯔꯥ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯅ ꯂꯩꯔꯝꯕ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯂꯨꯔꯕ ꯅꯨꯃꯤꯠꯇꯒꯤ ꯏꯁꯥꯒꯤ ꯑꯋꯥꯕ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗ ꯊꯝꯖꯕ ꯑꯋꯥꯕ ꯀꯌꯥ ꯀꯣꯛꯂꯦ ꯈꯟꯖꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯊꯣꯔꯛꯂꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯐꯣꯡꯗꯣꯛꯂꯝꯗꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ꯫ ꯁꯅꯥ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯣ? ꯑꯩꯗꯤ ꯈꯪꯉꯦ ꯅꯪꯒꯤ ꯋꯥꯈꯜ, ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯒꯅꯤ꯫ ꯁꯅꯥꯔꯦꯝꯕꯤꯅ, ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯇꯥꯇꯣꯟꯗꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯒ ꯍꯥꯏꯔꯣ, ꯑꯩ ꯍꯌꯦꯡꯁꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯉꯥꯏꯔꯝꯒꯦ ꯍꯥꯏꯌꯣ, ꯇꯥꯇꯣꯟꯗꯣ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯌꯨꯀꯣ꯫ ꯃꯥꯌꯣꯜ ꯁꯅꯥꯅ, ꯍꯣꯏ ꯍꯥꯏꯔꯒꯦ, ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨꯀꯣ꯫ ꯐꯔꯦ ꯆꯠꯂꯁꯦ, ꯑꯩꯈꯣꯏ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯃꯅꯤ꯫ ꯍꯜꯂꯁꯦ, ꯁꯣꯏꯗꯤ ꯁꯣꯏꯅꯨꯀꯣ ꯃꯥꯌꯣꯜ꯫ ꯃꯥꯌꯣꯜ ꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ, ꯑꯗꯨꯒ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯃꯥꯌꯣꯜ ꯁꯅꯥ ꯃꯌꯨꯝ ꯌꯧꯕꯒ ꯂꯩꯅꯝꯕꯤꯅ ꯃꯆꯥꯕꯨ ꯆꯩꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯅꯕꯨꯡ ꯅꯆꯟꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯀꯧꯔꯛꯀꯅꯨ, ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯍꯟꯕ, ꯅꯈꯣꯏꯕꯨ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯁꯤ ꯑꯁꯤꯒꯨꯝꯕ ꯃꯤꯒꯤ ꯈꯗꯥꯡ ꯃꯈꯥꯗ ꯊꯥꯅꯕ꯭ꯔꯣ? ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯌꯨ, ꯍꯥꯏꯅꯤꯡꯂꯤꯕꯗꯨ? ꯏꯃꯥ, ꯑꯩꯈꯣꯏꯁꯦ ꯃꯤꯅꯁꯨ ꯌꯦꯡꯁꯤꯜꯂꯤ ꯈꯪꯂꯤꯕꯅꯤ꯫ ꯏꯃꯥꯅ ꯑꯗꯨꯃꯛꯇꯗ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯉꯥꯡꯁꯛꯇꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯏꯅꯦꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ? ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯈꯣꯏ ꯕꯣꯏꯅꯥꯎ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡ ꯅꯠꯇꯦ ꯍꯥꯏꯕ꯫ ꯑꯩꯈꯣꯏ ꯇꯥꯇꯣꯟꯅ ꯐꯨꯔꯤꯕ ꯆꯩꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯂꯝꯂꯕꯗꯤ ꯑꯁꯨꯝꯅꯁꯨ ꯇꯧꯔꯝꯂꯣꯏ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯉꯁꯤꯗꯒꯤ ꯃꯔꯤ ꯇꯠꯅꯔꯕꯅꯤ꯫ ꯁꯅꯥꯁꯨ ꯑꯩꯈꯣꯏꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ, ꯅꯈꯣꯏꯁꯨ ꯆꯪꯕ ꯌꯥꯔꯣꯏ꯫ ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯃꯤꯅ ꯇꯥꯔꯒ ꯀꯩꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ? ꯌꯥꯔꯦ, ꯆꯠꯂꯣ, ꯅꯊꯧꯗꯣ ꯇꯧꯔꯣ꯫
ꯃꯥꯌꯣꯜꯁꯅꯥꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯅꯝꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯃꯅꯨꯡ ꯌꯧꯅ ꯈꯪꯕ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗ ꯆꯥꯎꯔꯤꯕꯅꯤ꯫ ꯃꯤꯒꯤ ꯃꯆꯥ ꯋꯥꯔꯛꯄ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤ ꯃꯆꯥꯗ ꯋꯥꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤꯅ ꯂꯥꯟꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯗꯤ ꯈꯪꯂꯤꯕꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯑꯗꯨꯒꯤꯗꯃꯛꯇ ꯂꯩꯅꯝꯕꯤꯅ ꯋꯥꯔꯧꯗꯨꯅ ꯃꯆꯥꯁꯤꯡꯗ ꯆꯩꯔꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯑꯖꯤꯠꯅ, ꯚꯥꯏ, ꯅꯪ ꯁꯅꯔꯦꯝꯕꯤꯕꯨ ꯑꯃꯨꯛꯇꯪ ꯎꯅꯕꯗꯤ ꯐꯩ, ꯃꯥꯒꯤ ꯋꯥꯈꯜꯁꯨ ꯈꯪꯅꯕ, ꯐꯣꯡꯗꯣꯛꯅꯕꯁꯨ ꯀꯨꯏꯕꯁꯨ ꯅꯠꯇ꯭ꯔꯤ, ꯅꯨꯡꯁꯤꯅꯕ ꯐꯥꯎ ꯍꯧꯗ꯭ꯔꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯨꯄꯤ ꯁꯛꯄꯤ ꯃꯥꯟꯕꯤꯗꯨꯅ ꯀꯃꯥꯏꯅ ꯈꯪꯂꯤꯖꯥꯠꯅꯣ? ꯃꯗꯨ ꯇꯧꯕ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤꯅꯤ꯫ ꯂꯩꯀꯥꯏꯁꯤꯅ ꯐꯅ ꯑꯝꯇ ꯉꯥꯡꯅꯗꯕꯅꯦ, ꯃꯥꯒꯤꯁꯦ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯥꯂꯪꯕ ꯑꯖꯤꯠꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯥꯕ ꯅꯠꯇꯦ, ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯖꯤꯠꯅ, ꯚꯥꯏ, ꯇꯥꯕ꯭ꯔꯃꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯃꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯆꯪꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ, ꯑꯩꯅ ꯁꯣꯝꯗ ꯍꯥꯏꯔꯤꯕꯁꯦ ꯁꯟꯗ ꯒꯤꯇꯥ ꯊꯤꯟꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯖꯤꯠꯅ ꯍꯟꯗꯛꯇꯤ ꯈꯪꯒꯧ ꯀꯧꯔꯛꯏ꯫ ꯃꯥꯂꯪꯕ, ꯅꯪ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯣ? ꯃꯥꯂꯪꯕꯁꯨ ꯃꯪꯂꯝꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯅꯥꯁꯦ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯖꯤꯜꯂꯒ ꯆꯦꯜꯍꯧꯔꯅꯤ ꯁꯣꯏꯗꯅ꯫ ꯑꯖꯤꯠꯇꯤ ꯃꯥꯂꯪꯕꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯂꯛꯅꯔꯛꯏ꯫ ꯑꯁꯦꯡꯕꯩꯔꯣ ꯅꯪ ꯍꯥꯏꯗꯣ? ꯉꯝꯅꯗ꯭ꯔꯥ? ꯃꯥꯂꯪꯕꯁꯨ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯗꯨꯅ, ꯑꯩꯁꯤ ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯃꯁꯥꯅ ꯌꯥꯗ꯭ꯔꯦꯗꯅ ꯐꯥꯔꯒ ꯑꯩꯁꯨ ꯆꯦꯜꯂꯅꯤ꯫ ꯑꯖꯤꯠꯇꯨ ꯃꯥꯂꯪꯕꯗ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯚꯥꯏ, ꯅꯪ ꯍꯥꯏꯗꯣ ꯑꯋꯣꯏꯒꯤ ꯆꯦꯟꯗꯣꯏꯔꯣ ꯅꯪꯒꯤꯁꯦ? ꯃꯥꯂꯪꯕꯁꯨ ꯅꯣꯛꯃꯤ, ꯆꯦꯟꯗꯣꯏꯅꯤ, ꯀꯩꯗꯧꯖꯔꯨꯅꯦꯒꯦ, ꯆꯦꯟꯕꯅ ꯐꯔꯦ꯫ ꯍꯧꯕꯇ ꯉꯥꯏꯔꯤ, ꯀꯥꯁꯇꯤꯡ ꯐꯥꯎ ꯊꯥꯗ꯭ꯔꯤꯉꯩꯗ ꯐꯤꯂꯝ ꯂꯣꯏꯁꯤꯟꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯅ ꯆꯦꯜꯂꯅꯤ꯫ ꯁꯦꯁ, ꯅꯨꯄꯥ ꯊꯣꯛꯑꯦ ꯏꯕꯣ, ꯅꯪꯅ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯗꯤ ꯑꯩꯁꯨ ꯆꯥꯟꯁ ꯑꯃꯗꯤ ꯐꯪꯕ ꯌꯥꯏ꯫ ꯃꯥꯂꯪꯕ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯖꯤꯠꯅ, ꯏꯃꯩ, ꯁꯣꯏꯔꯦ, ꯑꯩ ꯀꯩꯝꯇ ꯍꯥꯏꯗꯦꯀꯣ, ꯅꯨꯄꯤ ꯆꯦꯟꯗꯧꯗꯣ ꯆꯦꯜꯂꯨꯔꯁꯦ ꯍꯥꯏꯕꯅꯦ꯫ ꯃꯥꯂꯪꯕꯅ, ꯑꯔꯦꯝꯕꯗꯀꯣ ꯅꯪ ꯑꯃ ꯏꯁꯦꯟ ꯏꯕꯥꯏ ꯊꯣꯛꯅꯕ ꯌꯥꯝ ꯇꯧꯅꯨ, ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ, ꯑꯩꯈꯣꯏ ꯃꯥꯌꯣꯜ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ꯫ ꯑꯖꯤꯠꯅ, ꯑꯣ, ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯪ ꯅꯨꯄꯤꯗꯣ ꯃꯥꯌꯣꯜ ꯁꯅꯥꯒ ꯇꯤꯟꯅꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯨ ꯆꯦꯜꯂꯨꯔꯅꯨ, ꯑꯉꯥꯡ ꯑꯣꯏꯔꯤꯗꯅ꯫ ꯃꯥꯂꯪꯕ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯂꯛꯀꯅꯣ, ꯀꯩ ꯃꯤꯠꯌꯦꯡ ꯈꯨꯌꯦꯡꯅꯣ, ꯑꯣꯛꯇꯕ ꯌꯥꯝ ꯃꯥꯜꯂꯦ꯫ ꯃꯥꯂꯪꯕ ꯅꯣꯛꯇꯨꯅ, ꯁꯤꯅꯤꯅꯦ ꯅꯨꯄꯤ ꯆꯦꯜꯂꯝꯗꯥꯏꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕꯗꯣ꯫ ꯑꯖꯤꯠꯅ, ꯑꯁ, ꯑꯩꯁꯨ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯅꯉꯣꯟꯗ꯫ ꯃꯥꯂꯪꯕꯅ, ꯅꯪ ꯅꯠꯇꯦꯀꯣ ꯑꯩꯅꯦ ꯆꯦꯟꯗꯣꯏꯁꯦ, ꯍꯣꯔꯦꯟꯗꯤ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯅꯨꯄꯤ ꯆꯦꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯆꯞ ꯆꯥꯅꯒ ꯂꯦꯞꯈꯤꯅꯦ ꯅꯨꯄꯥꯁꯦ꯫ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ, ꯉꯁꯥꯏꯗꯒꯤ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯃꯅꯤ, ꯍꯣꯔꯦꯟꯗꯣ ꯑꯩ ꯅꯣꯏꯗ ꯂꯥꯛꯀꯦ, ꯑꯗꯨꯒ ꯅꯪꯅ ꯈꯔ ꯁꯤꯟꯕꯤꯔꯣꯀꯣ ꯅꯨꯡꯗꯥꯡꯒꯤꯗꯣ꯫ ꯍꯣꯏꯅꯦ ꯕꯥꯕꯨ, ꯅꯪꯗ ꯅꯨꯄꯤꯗꯣ ꯄꯨꯔꯒ ꯂꯥꯛꯑꯣ, ꯑꯩꯅ ꯊꯣꯛꯄ ꯁꯤꯟꯒꯦ ꯀꯩꯅꯣ, ꯁꯣꯏꯗꯤ ꯁꯣꯏꯅꯨꯀꯣ꯫ ꯍꯣꯏ, ꯁꯣꯏꯔꯣꯏ꯫ ꯃꯥꯂꯪꯕ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯖꯤꯠꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤꯕꯅꯤ꯫ ꯃꯥꯅ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯗꯤ ꯑꯩꯁꯨ ꯆꯥꯟꯁ ꯑꯃꯗꯤ ꯐꯪꯂꯦ, ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗ ꯂꯩꯔꯤꯕꯅꯤ, ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯃꯆꯤꯟꯗꯒ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯀꯩꯒꯤ ꯃꯄꯥꯜ ꯅꯥꯄꯤꯅ ꯇꯥꯡ, ꯅꯥꯄꯤꯒꯤ ꯃꯄꯥꯜ ꯀꯩꯅ ꯇꯥꯡ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯔꯨꯞ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯃꯇꯝꯁꯤꯗꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯟꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯖꯅ ꯂꯩꯖꯔꯤ꯫ ꯌꯨꯝꯗꯅ ꯃꯥꯂꯪꯕ ꯃꯆꯟꯅꯨꯄꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯀꯧꯁꯤꯟꯗꯨꯅ ꯋꯥ ꯇꯥꯅꯔꯤ꯫ ꯃꯥꯂꯪꯕꯅ, ꯃꯥꯌꯣꯜ, ꯍꯣꯔꯦꯟꯗꯤ ꯁꯅꯥꯗꯣ ꯄꯨꯁꯤꯜꯂꯛꯑꯒꯦ, ꯅꯪ ꯏꯃꯥꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ, ꯍꯥꯏꯔꯗꯤ ꯆꯩꯔꯛꯀꯅꯤ꯫ ꯃꯥꯌꯣꯜ ꯁꯅꯥꯅ, ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ? ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯦ, ꯃꯥꯗꯣ ꯍꯣꯔꯦꯟ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯉꯥꯏꯔꯝꯒꯦ ꯍꯥꯏꯕꯅꯦ, ꯑꯗꯨꯒ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯣꯀꯣ ꯇꯥꯇꯣꯟ꯫ ꯍꯣꯏ, ꯅꯣꯏ ꯇꯥꯇꯣꯟ ꯑꯖꯤꯠ ꯈꯣꯏꯗ ꯂꯩꯗꯣꯏꯅꯦ, ꯅꯪ ꯍꯥꯏꯗꯣꯛꯀꯅꯨꯀꯣ, ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ,
मागी नुक्सितोंबी हाइब नुपीदो मधु इनेनी हाइरसु चिंसिना कौनिंगदे मालंबगा मायोलगना सानरिबा वारिदु लैनंबी लोइन अमते सिथदना ताहावी करिसु हाइरुदे महाक्सु मचानबु पामलदी तौरसनु खंदोई फत्तबसु नतबसिबु हाइदुना लैनंबी मोमोन मोमोन कनोक्तुना चाकसंगदा चाक थोंबा चंख्रे मचानी की वारिदो ताबदा असाबु पुंबा मांखिबगुम तौई नुमितसु तारुम तारुम तौरपा मतमनी अमम अंगान सिनरपा मतमदुनी पुखरी मपाल अदुदा हंगाम मपाल मचुकी मपालदा अंगांगपा मचुना हाइपेट कोटपा फनेक अमा सेतुना इचम संबा कुदांग सांगतक तौबा अमा लितुना फी अमनसु मकोकता हाइपेट कुप्तुना लेरम्मी मालंबसु लंबीदगी उरे पुखरी मपाल अदुदा लेरिबदु सनरेम्बिनी हाइबा खंगले चंगसिंदुना मालंबना क्याम कुइरे लापा आइशु सलापा यादुदन तौरिने सनरेम्बी ममाई लेथुरक्तुना ओइ तातोन एखोइनेना खलिबसिबु ओइबे यादोरिब्रा खंगदे पुकनिंग हंतगनो करिसु तौरoi मायोलदा हारिमबने अजिसु खंगबने मी उद्रिङैदा चनबा तौरसे नत्रदे अमुक सोइनरदि फरक ताकनी नंगने थोलपदा कनादि खंगवे अखोइ मा खंगवे इमानसु याय अदुबु इनेनदि सुंगयादे इमागसु खनखि हागे मदुगि नुपीदा अफबा नते मागिते खनबा मीने आई खंगले वरी यामना ले कोना लिगे इमाना ngasai लिरे मालंग बंगकना कई वरी तातोन अदु कोना हारगे चलसे हाइदुना सनरेम्बिना मालंगबगी मखुतु पाइदुना चिंगी शना नंगु नंगने हाबने मालंगबना मागी मतुंगदा कनागुंबा खर चटलिबदु मम्मीदा उरक्तुना लेथोरकपदा मियोइसिंग अदुना मालंबगी मकोकता पोषक अमना सापु कना थोंखि After 5 months तंफाना इबेमा नंगबु उंगदुना लेरनु कैदोरगे लुहोंबसे कुइद्रबनी हप्ता अमा फाद्रबनी नंगी वखल लांफांग खनबदु तौरनु हाइबनी सनरेम्बी कप्तुना इमा यारो कोई इनेन हारिबदो आई याबा ngमोय आइबु कैसु लेतना खलिरा आइसे इमागी नसा नत्रबा बबादा याबिना हायको इमा नत्रदि आई इथंता उ चारगरा थौरियालगरा कैनो शिखिने आइदी हाइबिदे हाइनी नंगी फनबनी नेसिलिबसे नंगना खलिबदो ओरोइदबनी इमासु खंगी नंग मालंबगा मरी लेने हाइबा मदो यारोय मिमांगदा इखोइबु योनगनो नंगबु पुक्पिबगी इखोइबु मिया मांगदा चुफनगे खलिब्रो इमासु हाना खंगलिबा नत्रा तातोनगा इगा क्यामुक नुंसिरक्के हाइबा अदुगा इनेना हारगा आइबु कैसु लेतना खंबिबसे नचासु नुंगाइते इमा आइगिसु थमोय अमा पाले तंफा सावरगा अदुदि करिगी नुपादुदा नंग चेलुरी करिगी अहिंग अमा मिगी मेमदुदा लेयुरी इमा आई इसाना याबा नतिये तामोदुसु अदुगुंबा फत्रबा वखल खनबा नतिये आइबु माना कनबिबने कमदौना हायो इमादा ngasi fawo imana nangonda hangdriba wahangni hai ichana hainingbado chumme ai tatonga aiko eni selase aiduna imadagi ayaba lawduna yumsidagi tholakhi adubu lambida ini amadi makoi krane tatonbu wakal dahankide mimana daba haiba ama ohenki numituda aibu makoina phatrabagi makuta taana bahaiduna aibu thiraki tanjaduda pukchel saurba tamo aduna aibu kanbikhibane aina tatonbu thizaki adubu athengba hing oibana adubak thiba phangkidre haiduna sanarembi hi kapli tamphasu machagi mataududa nungaitraduna adudi ekoi hauji kari tawani aina nang babada haigani luhongbase toklase haidana ima babada pause dhalaroshiba babana macha aibu karini haina khankine इचाना ngasi phawba haidribase karigino maduhana khanglamlabadi imana isagi luhongbase karigi silugani